Sem Yumnam Khemsana Mafam Satuna Mai Hona Sak Leba Chronic Conflict Ase Loshinaba Hona Ringai Talakta Director Peter Salamna Lau Singu Loisang Muthat Naba Hona Ramlei Masigi Mathakta Officer Amana Labukta Mana Masing Thabagi Mahutta Masage Masam Tharga Leramle Haina Lona Thingraba KCP Taibangan Group Ki Maikadegi Fungdrole Group Asigi Publicity Secretary Salaingan Ba Maitaina Kuyak Piduna Thadorak Patserol Amada Manipurda Miamgi Mihut Oina Miamna Thagalakhiba Mihut Singna Masana Lingakpa Ngamlakta Badagi 13 February 2025 Dagi Persian Rule Laikibana Maram Moiraga Lamdam Asigi Bureaucrat Officer Singna Toning Ba Tauduna Sahi Amarom Leiduraba Matunda Hauzik Lengak Anoba Ama Yumnam Khemsana Chief Minister Oiduna Satliba Sahi 2026 Asigi February Marida Laikiba Taragasu Department of Agriculture Government of Manipurgi Oinadi Director Oiriba Peter Salam Amadi Mahaki Khwaidagi Naknaba Department Asigisu Headquarter Gi Pham Pairiba Sagolban Vijay Govindadagi RK Nganba Anina Lautuna Duna Loiseng Asi Masamasagi Senanpham Onthokpagi Mami Mayek Lana Tari Masi Hoziki Lengak Asina Tumina Laishinba Sumgadoribra Haibasisu Lomi Singi Oina Asobo Wahang Ama Oiri Leifaki Conflict Asi Loishinaba Honariba Anoba Lengak Asiki Lomi Singi Right Mapiriba Amadi Mayok Nariba Awaba Sing Asi Kohanaba Honaba na first priority da Thampam Thoi Haina Lomi Singna Lup Asida Wakalak Lebo Wafam Asi Lengak Nasu Thabak Tamayek Sengna Onthok Laba Matamdata Mangjin Thana Marondom Lepsaba Ngamba Leipak Ama Oigani Maram Maduna Ningthina Thabak Taudana Leiriba Law Enforcing Agent Oiriba Police Department Enforcement Directorate Account and Audit AG Vigilance Department IP SIB Amadi State Amadi Center Ki Mari Lainaba Loisang Singna Department of Agriculture Government of Manipur Asi Lomi Miyam Gi Khalaga Kupne Yangshinba Matam Oire Lunana Arana Hui Toriba Punumaksu Logi Matung Inna Sairak Piba Sumbani Haina Serul Asina Makatare